ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯃꯧꯗꯤ ꯏꯆꯥ ꯅꯠꯇꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯤꯌꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡ ꯐꯨꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯖꯔꯤꯕꯤ ꯇꯣꯝꯕꯤ ꯃꯅꯦꯝꯅ ꯃꯥꯒꯤ ꯋꯥꯖꯃꯟ ꯈꯪꯕꯤꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯃꯌꯥꯝꯗꯨ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯇꯁꯨ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯗꯨ ꯍꯪꯒꯠꯅ ꯈꯨꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯇꯧꯔꯨꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯨ ꯊꯕꯛ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯃꯥꯒꯤ ꯉꯝꯖꯕ ꯁꯦꯕꯥ ꯇꯧꯕꯅꯤ꯫ ꯉꯁꯤꯁꯨ ꯇꯣꯝꯕꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯩꯁꯥꯗꯨ ꯃꯁꯥꯗ ꯑꯃꯠꯇ ꯐꯥꯎꯗꯕꯒꯨꯝ ꯐꯤꯗꯨꯗꯕꯨ ꯁꯨꯕ ꯂꯣꯏꯁꯤꯜꯂꯕꯗꯤ ꯍꯥꯏꯗꯅ ꯀꯟꯅ ꯁꯨꯔꯤ꯫ ꯃꯇꯥꯡꯗꯨꯗ ꯏꯕꯦꯌꯥꯏ ꯃꯈꯨꯠꯇ ꯐꯤꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯃꯧꯒꯤ ꯅꯥꯛ ꯌꯧꯔꯛꯄꯒ ꯐꯤꯗꯨ ꯃꯃꯧꯗ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅ ꯀꯟꯅ ꯍꯦꯛꯇ ꯂꯪꯁꯤꯜꯂꯤ꯫ ꯇꯣꯝꯕꯤꯁꯨ ꯐꯤꯌꯥꯝꯗꯨꯅ ꯃꯃꯥꯏꯗ ꯄꯥꯜꯂꯤ꯫ "ꯍꯣꯏ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤ, ꯐꯤꯗꯣ ꯁꯨꯅꯤ ꯍꯥꯏꯔꯗꯤ ꯅꯅꯦꯝ ꯅꯀꯨꯒꯤꯁꯨ ꯑꯃꯣꯠꯄ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯅ ꯈꯔ ꯌꯦꯡꯂꯒ ꯁꯨꯅꯦ꯫ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯋꯥ ꯁꯨꯝ ꯉꯥꯡꯅꯍꯟꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯋꯥ ꯈꯪꯃꯟ ꯂꯥꯛꯃꯟꯗ꯭ꯔꯁꯨ ꯆꯩꯅꯤꯡꯉꯤꯅꯦ ꯏꯕꯦꯝꯃ꯫ ꯆꯩꯗ ꯆꯩꯔꯨꯔꯒꯅ ꯄꯦꯠꯊ ꯁꯅꯗꯅ ꯅꯧꯊ ꯁꯅꯗꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯩꯔꯤꯁꯦ꯫ ꯁꯛꯂꯣꯟ ꯀꯌꯥꯒꯤ ꯃꯕꯦꯝꯃꯅꯤꯅ ꯍꯩꯈ꯭ꯔꯦ ꯑꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯟꯕꯗꯤ꯫ ꯀꯅꯥꯅꯕꯨ ꯇꯝꯕꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯀꯦꯊ ꯅꯧꯊꯕꯒꯤ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗꯗꯤ ꯆꯟꯅꯗꯧꯕ ꯅꯠꯇꯦ꯫ ꯐꯤꯁꯦ ꯄꯔꯞ ꯄꯔꯞ ꯁꯨꯗꯣꯛꯂꯒꯅꯦ ꯆꯥꯛ ꯊꯣꯡꯗꯧꯅꯤ꯫ ꯏꯕꯦꯝꯃ ꯂꯥꯛꯅꯤ ꯍꯥꯏꯕꯅꯤ꯫ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯗꯧꯅꯤ꯫ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅꯕ ꯇꯧꯗꯧꯅꯤ꯫ ꯅꯪꯒꯤ ꯃꯣꯂꯤ ꯇꯧꯕꯗꯣ ꯉꯁꯤꯗꯤ ꯌꯥꯔꯣꯏ꯫ ꯂꯥꯛꯇꯧꯔꯤꯗꯣ ꯃꯊꯟꯗ ꯅꯠꯇꯦ, ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯤ꯫ ꯍꯣꯔꯦꯟ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯊꯕꯛ ꯇꯧꯕꯗ ꯁꯣꯏꯕꯒꯤ ꯀꯣꯏꯆꯩ ꯆꯩꯅꯍꯟꯅꯕ ꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯃꯤꯅ ꯑꯩꯕꯨ ꯃꯅꯦꯝ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯅ ꯈꯟꯈꯤꯅꯤ꯫ ꯏꯕꯦꯝꯃꯗꯤ ꯃꯤꯃꯥꯡꯗꯅ ꯑꯃ ꯏꯃꯨꯡꯗꯅ ꯑꯃꯅꯤꯗꯣ꯫ ꯑꯗꯨꯅ ꯋꯥꯁꯦ ꯐꯖꯅ ꯁꯤꯟꯅꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯛꯇꯣꯏꯅꯤꯗꯣ꯫ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯋꯥꯈꯜ ꯇꯥꯏꯀꯣ? ꯅꯃꯧ ꯈꯪꯖꯔꯦ ꯏꯃꯥ꯫ ꯁꯠ ꯂꯣꯏꯁꯜꯂꯨ, ꯃꯤ ꯂꯥꯛꯄꯅ ꯍꯥꯜꯂꯛꯀꯅꯤ꯫ ꯏꯕꯦꯌꯥꯏꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯈꯔ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯐꯤꯗꯨ ꯁꯠ ꯁꯨꯕ ꯂꯣꯏꯁꯤꯜꯂꯒ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯦ, ꯁꯤꯕꯨ ꯀꯌꯥꯅꯣ?" "ꯍꯩꯃꯥ ꯇꯣꯝꯕꯤ, ꯅꯁꯛꯀ ꯎꯗ ꯀꯨꯏꯔꯦꯅꯦꯍꯦ꯫ ꯅꯪꯕꯨ ꯀꯅꯥ ꯂꯥꯛꯇꯧ ꯂꯩꯒꯦ ꯅꯪꯅ ꯉꯥ ꯂꯩꯕ ꯂꯥꯛꯂꯤꯁꯤꯕꯣ?" "ꯏꯕꯦꯝꯃ ꯂꯥꯛꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯊꯣꯡꯅꯕꯅꯤ ꯏꯅꯦ." "ꯅꯅꯦꯝ ꯍꯤꯡꯆꯥꯕꯤꯅ ꯊꯥꯔꯛꯄ ꯑꯣꯏꯔꯤꯅꯤꯅꯦ ꯍꯥ?" ꯏꯅꯦꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃ꯫ "ꯍꯩ, ꯅꯅꯦꯝꯗꯣ ꯃꯕꯨꯛ ꯕꯨꯛꯇꯥ ꯑꯃ ꯇꯧꯏꯅꯦ꯫ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯑꯃꯠꯇ ꯌꯥꯅꯗꯕꯅꯤ ꯃꯥꯁꯤ꯫ ꯋꯥ ꯉꯥꯡꯕꯗꯁꯨ ꯒꯤꯠ ꯅꯝꯂꯒ ꯉꯥꯡꯕꯅꯤ꯫ ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯈꯩ ꯌꯥꯝ ꯇꯧꯕꯅꯤ꯫ ꯅꯪꯁꯨ ꯂꯩꯃꯤꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯅꯤꯅꯦ꯫ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ, ꯐꯠꯇꯕꯗꯁꯨ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕꯩ ꯄꯨꯟꯗ꯭ꯔꯤꯁꯤꯅꯤ꯫ ꯃꯥꯅ ꯉꯥꯡꯕ ꯋꯥꯅ ꯂꯣꯏ ꯆꯨꯝꯃꯤ, ꯇꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯏ ꯃꯑꯣꯡꯗꯣ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯅꯪ ꯍꯩꯅ ꯁꯤꯡꯅꯗꯤ ꯂꯣꯏꯅꯧꯀꯣ ꯅꯅꯦꯝꯗꯣ꯫ ꯃꯤꯍꯨꯟ ꯃꯇꯥ ꯑꯃ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯅꯆꯟꯅꯨꯄꯤꯗꯨꯗꯤ ꯌꯥꯝ ꯐꯕꯅꯤ, ꯃꯃꯥ ꯂꯧꯗꯕꯅꯤ꯫ ꯃꯃꯥꯅ ꯇꯧꯔꯤ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯅꯆꯟꯗꯣ ꯅꯣꯏ ꯅꯅꯦꯝꯗꯨꯅ ꯄꯣꯛꯄꯕꯨ ꯃꯥꯟꯖꯗꯦ꯫ ꯊꯧꯕꯁꯨ ꯐꯕꯅꯤꯗ, ꯏꯆꯝ ꯆꯝꯖꯕꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯨ ꯃꯉꯣꯟꯗ ꯍꯧꯔꯛꯄ ꯂꯥꯜꯂꯛꯄ ꯃꯤꯗꯤ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯦ꯫ ꯅꯣꯏ ꯑꯅꯤ ꯈꯠꯅ ꯆꯩꯅꯗꯕꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯧ꯫ ꯏꯃꯧꯁꯤꯗꯤ ꯃꯤꯗ ꯂꯥꯜꯂꯨꯅꯨ, ꯁꯣꯏꯔꯨꯅꯨ꯫ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗꯣ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯇꯧꯔꯒꯅꯦ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ꯫ ꯃꯤꯗꯕꯨ ꯂꯥꯟꯗ꯭ꯔꯕ ꯍꯥꯟꯅ ꯋꯥꯔꯁꯨꯅꯦ ꯇꯨꯡꯗ ꯅꯨꯡꯉꯥꯏꯕꯅꯤꯀꯣ꯫ ꯑꯗꯣ ꯅꯪ ꯉꯥ ꯂꯧꯅꯤ ꯍꯥꯏꯗꯥꯏ, ꯀꯔꯝꯕ ꯑꯣꯜꯂꯣ ꯍꯥꯏꯅꯣ? ꯅꯪꯅ ꯄꯥꯝꯕꯗꯣ ꯈꯜꯂꯣ." "ꯏꯅꯦ, ꯄꯨꯛꯂꯥꯎꯕꯤꯁꯨ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯈꯔ ꯆꯥꯎꯕꯁꯤꯒ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯁꯤꯒ ꯑꯣꯏꯅ." "ꯍꯣꯏ ꯏꯅꯦ ꯑꯣꯟꯕꯤꯔꯒꯦ꯫ ꯁꯦ ꯂꯨꯄꯥ 10ꯔ 20ꯔ ꯍꯦꯛ ꯄꯤꯔꯝꯃꯣ꯫ ꯅꯥꯇꯩ ꯅꯥꯎꯈꯛ ꯆꯥꯗꯧ ꯑꯣꯏꯔꯗꯤ ꯁꯦꯜ ꯂꯧꯗ꯭ꯔꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯅꯦꯝꯗꯣ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ꯫ ꯃꯥꯅ ꯊꯥꯔꯛꯄꯅꯤꯅ ꯁꯦꯜ ꯂꯧꯗꯕ ꯌꯥꯗꯦ." "ꯍꯣꯏ ꯏꯅꯦ, ꯁꯤꯗ ꯂꯩꯔꯦ꯫ ꯏꯅꯦꯁꯨ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯔꯣ꯫ ꯑꯩꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦ ꯏꯅꯦ." "ꯍꯣꯏ ꯑꯁꯤꯠꯂꯒꯦ꯫ ꯆꯠꯂꯣ ꯑꯃꯨꯛ ꯍꯜꯂꯛꯄ ꯊꯦꯡꯉꯦꯅ ꯆꯩꯕꯤꯕ ꯇꯥꯔꯦ." ꯇꯣꯝꯕꯤꯁꯨ ꯉꯥ ꯂꯩꯕ ꯂꯣꯏꯔꯒ ꯄꯣꯂꯛꯇ ꯆꯪꯂꯒ ꯊꯣꯡꯕ ꯊꯥꯛꯄꯗ ꯆꯪꯒꯗꯕ ꯃꯌꯥꯜ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯈꯣꯡꯂꯩ ꯊꯨꯅ ꯍꯜꯂꯛꯂꯦ꯫
ꯍꯦꯛ ꯌꯧꯕꯒ ꯆꯥꯛꯃꯩ ꯊꯥꯒꯠꯂꯤ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯁꯥꯝ ꯀꯨꯏꯔꯛꯂꯤꯗꯤ ꯀꯅꯥꯒ ꯑꯃꯨꯛ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯂꯩꯔꯨꯔꯤꯅꯣ ꯍꯥ ꯅꯪ ꯑꯃ ꯊꯣꯡꯒꯥ ꯂꯥꯡꯈꯤꯕ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯨꯅꯗꯤ ꯈꯔ ꯂꯩꯔꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯀꯥꯎꯗꯧꯔꯤꯅꯦ ꯉꯥꯁꯤꯅ ꯀꯌꯥ ꯄꯤꯔꯛꯄ ꯂꯨꯄꯥ 10 ꯂꯧꯍꯧꯔꯦ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄꯗ ꯆꯪꯒꯗꯕ ꯈꯔꯁꯨ ꯂꯩꯔꯛꯄꯗ ꯄꯨꯟꯅ ꯂꯨꯄꯥ 60 ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯕꯦꯌꯥꯏ ꯃꯊꯕꯥꯛ ꯌꯩꯔꯒ ꯍꯔꯦ ꯍꯔꯦ ꯀꯔꯤ ꯍꯥꯏꯕ ꯂꯨꯄꯥ 60 ꯂꯣꯏꯔꯦꯕ ꯑꯗꯨꯁꯨ ꯉꯥ ꯃꯆꯥ ꯑꯅꯤꯁꯤꯒ ꯃꯅꯥ ꯃꯁꯤꯡ ꯈꯖꯤꯛ ꯈꯛꯁꯤꯒꯗ ꯍꯥꯏ ꯅꯆꯤꯟ ꯊꯤꯅꯨ ꯁꯦꯜ ꯈꯔ ꯆꯞꯍꯧꯔꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯩꯊꯦꯜ ꯊꯥꯕꯒꯤ ꯅꯃꯥꯗ ꯁꯦꯜ ꯍꯨꯔꯥꯔꯤꯗꯣ ꯅꯄꯥꯝꯗ ꯊꯩꯒꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯂꯍꯧꯕ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯎ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪ ꯉꯝꯈ꯭ꯔꯦꯗ ꯁꯦꯜ ꯑꯗꯨꯛ ꯌꯥꯝꯕꯗꯨꯕꯨ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯗꯧ ꯃꯥꯜꯂꯤꯔꯣ ꯀꯨꯏꯅ ꯉꯥꯡꯅꯗꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯨꯠ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩ ꯄꯨꯊꯣꯔꯛꯎ ꯏꯃꯥ ꯅꯃꯧꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯅꯃꯧ ꯀꯩꯁꯨ ꯂꯧꯖꯗꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄ ꯁꯦꯜꯗꯨꯅꯤ ꯏꯃꯥꯗ ꯍꯥꯏꯖꯔꯤꯁꯦ ꯑꯩꯅ ꯁꯦꯜ ꯍꯨꯔꯥꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯁꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯤ ꯏꯃꯨꯡꯁꯤꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯜꯂꯒ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯣꯡꯖꯗꯣꯏꯅꯣ ꯃꯁꯤ ꯃꯆꯤꯟꯒ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯈꯪꯅꯤ ꯅꯪ ꯁꯦꯜ ꯄꯤꯔꯛꯑꯣ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣꯕ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯊꯧꯁꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯅꯝꯗꯣ ꯇꯠꯄ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯒꯦ ꯇꯧꯔꯝꯃꯤ ꯏꯕꯦꯌꯥꯏꯅ ꯃꯃꯧꯕꯨ ꯐꯨꯅꯕ ꯇꯧꯔꯤꯉꯩꯗꯨꯗ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯪꯂꯦꯞ ꯂꯦꯞꯈꯤꯔꯝꯃꯤ ꯃꯆꯥꯒ ꯃꯌꯥꯒ ꯂꯥꯛꯂꯦ ꯈꯪꯕꯒ ꯇꯣꯝꯕꯤꯗ ꯊꯤꯅ ꯑꯃꯨꯛ ꯆꯩꯕꯤꯔꯝꯃꯤ ꯍꯩ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯅꯪ ꯉꯁꯤꯗꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯪ ꯆꯥꯛꯇꯣ ꯄꯔ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯃꯤ ꯌꯧꯔꯛꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯅꯦꯝ ꯊꯣꯛꯈꯤꯕꯒ ꯇꯣꯝꯕꯤ ꯀꯞꯅ ꯀꯞꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ ꯁꯣꯝ ꯃꯄꯥꯟꯗꯅ ꯏꯕꯦꯌꯥꯏ ꯃꯆꯥꯒ ꯃꯌꯥꯒ ꯎꯕꯗ ꯁꯥꯎꯔꯝꯕ ꯁꯛꯐꯝꯗꯨ ꯑꯣꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯤ ꯍꯩꯃꯥ ꯅꯣꯏ ꯌꯧꯔꯛꯂꯦꯗꯅ ꯑꯗ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯈꯤꯁꯤ ꯏꯃꯥ ꯏꯅꯝꯃꯗꯤ ꯃꯊꯟꯇ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯤꯔꯣ ꯂꯩꯍꯧꯕꯅꯦ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯂꯩꯔꯨꯕꯅꯤ ꯅꯣꯏ ꯂꯥꯛꯄꯗꯨꯗ ꯊꯣꯛꯂꯛꯄꯅꯦ ꯂꯥꯛꯑꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯁꯤ ꯅꯌꯥ ꯅꯨꯄꯥꯒ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯣ ꯏꯃꯥ ꯑꯩ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯃꯊꯟꯇ ꯃꯀꯣꯛ ꯉꯥꯎꯔꯝꯕ ꯇꯥꯔꯦ ꯌꯥꯔꯦ ꯑꯝꯇ ꯍꯩꯄꯥ ꯁꯥꯔꯨꯅꯨ ꯁꯤꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨ ꯂꯥꯎ ꯅꯪ ꯑꯃ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯄꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯉꯥꯛꯇꯁꯨ ꯐꯝꯃꯤꯟꯅꯕ ꯍꯥꯏꯗꯣ ꯐꯪꯗ꯭ꯔꯕꯅꯤ ꯑꯔꯥꯛ ꯈꯨꯗꯤꯡꯒꯤ ꯏꯅꯝꯃ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯪꯈꯤꯅꯤ ꯅꯅꯝꯃꯁꯦ ꯅꯪꯒꯤ ꯅꯃꯥꯔ ꯍꯥꯏꯕ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯅ ꯃꯔꯝ ꯆꯥꯗ ꯁꯥꯎꯒꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯏꯅꯝꯃꯁꯦ ꯑꯩꯒꯤꯗꯤ ꯑꯅꯤꯁꯨꯕꯤ ꯏꯃꯥꯅꯦ ꯃꯤꯇꯣꯞ ꯅꯠꯇꯤꯌꯦ ꯏꯕꯨꯡꯅ ꯍꯦꯛ ꯂꯧꯕ ꯅꯨꯄꯤꯅꯦ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯏꯁꯧ ꯄꯪꯂꯥꯡ ꯂꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯌꯥ ꯅꯨꯄꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯣ ꯏꯃꯥꯅ ꯇꯧꯔꯤ ꯃꯑꯣꯡꯗꯨꯕꯣ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯅꯣꯏ ꯑꯅꯤ ꯑꯩꯗꯤ ꯆꯪꯉꯦ ꯏꯕꯦꯌꯥꯏꯁꯨ ꯃꯆꯥꯕꯨ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯌꯥ ꯅꯨꯄꯥ ꯌꯥꯎꯔꯛꯇꯕ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯃꯥꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯨ ꯇꯧꯔꯝꯂꯗꯧꯅꯤ ꯑꯗꯨꯕꯨ ꯃꯤ ꯌꯥꯎꯕꯅꯤꯅ ꯑꯐꯕꯤ ꯁꯥꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯇꯨꯃꯤꯟ ꯈꯥꯡꯖꯤꯜꯂꯤ ꯏꯕꯨꯡꯉꯣ ꯅꯣꯏꯗꯤ ꯀꯔꯝ ꯇꯧꯔꯤꯕ ꯏꯅꯝꯃꯒ ꯇꯥꯗꯒꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯏꯃꯥ ꯌꯥꯝ ꯀꯜꯂꯤꯌꯦ ꯅꯥꯕꯒ ꯆꯪꯗꯦ ꯃꯣꯏꯗ ꯏꯪꯈꯣꯜ ꯀꯟꯅ ꯁꯨꯔꯤ ꯑꯩꯈꯣꯏꯅ ꯇꯧꯗꯅꯕ ꯊꯤꯡꯂꯁꯨ ꯍꯦꯛꯇ ꯇꯧꯔꯝ ꯈꯪꯗꯦ ꯉꯥꯡꯅꯕꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯋꯥꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯤ ꯏꯅꯝꯃꯗꯣ ꯑꯗꯨꯝ ꯈꯔꯗꯤ ꯀꯟꯕ ꯅꯨꯄꯤꯅꯤ ꯈꯪꯉꯦ ꯑꯗꯣ ꯃꯣꯏꯅ ꯌꯥꯗꯕ ꯁꯥꯎꯗꯧꯕ ꯊꯕꯛꯇꯤ ꯇꯧꯔꯨꯅꯨꯀꯣ ꯏꯕꯨꯡꯉꯣ ꯏꯆꯥ ꯅꯨꯄꯤꯁꯤꯕꯨ ꯀꯝꯗꯧꯒꯦ ꯅꯣꯏ ꯑꯅꯤꯕꯨ ꯈꯠꯅ ꯆꯩꯅꯕꯒ ꯇꯧꯕ꯭ꯔꯣ ꯃꯔꯛꯇ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯩꯁꯨ ꯈꯠꯅꯕ ꯌꯥꯎꯗ꯭ꯔꯤ ꯀꯣꯟꯅ ꯈꯠꯅꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯤ ꯈꯠꯅꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯗꯧꯅꯤ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯁꯦ ꯃꯤꯅꯁꯨ ꯐꯅ ꯉꯥꯡꯅꯗꯕꯅꯦ ꯑꯗꯨꯏ ꯁꯔꯨꯛ ꯋꯥꯈꯜ ꯃꯣꯠ ꯃꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯧ ꯑꯗꯣ ꯅꯪꯗꯤ ꯊꯕꯛ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯍꯣꯏ ꯏꯃꯥ ꯆꯠꯂꯤꯌꯦ ꯌꯨꯝ ꯑꯃꯁꯨ ꯉꯔꯥꯡꯇ ꯁꯥꯕ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤ ꯍꯌꯦꯡꯗꯒꯤ ꯑꯃꯒꯤ ꯑꯃꯨꯛ ꯄꯥꯏꯔꯅꯤ ꯌꯨꯝ ꯁꯥꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗ ꯏꯃꯥ ꯃꯊꯛ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯔꯤꯕꯅꯤꯅ ꯑꯃꯨꯛ ꯃꯤꯍꯨꯟ ꯁꯨꯗꯕ ꯃꯇꯥꯡ ꯌꯥꯎꯔꯤꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯇꯥꯗꯨꯅ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯂꯥꯏꯅ ꯆꯥꯟꯕꯤꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯁꯨ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯊꯣꯛꯇ꯭ꯔꯤ ꯊꯣꯛꯇꯕꯁꯨ ꯑꯣꯏꯌꯨ ꯅꯪ ꯑꯃ ꯁꯣꯛꯂꯒ ꯂꯩꯈꯤꯕꯗ ꯏꯃꯨꯡꯗꯣ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯗꯧꯔꯤꯕꯅꯤ ꯇꯥꯗꯒ ꯏꯅꯝꯃꯒꯁꯨ ꯁꯣꯜꯂꯕꯅꯤ ꯃꯣꯏꯅ ꯁꯨꯒꯦꯅ ꯁꯨꯕꯗ ꯀꯌꯥꯝꯕꯨ ꯁꯨꯗꯧꯔꯤꯒꯦ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟ ꯈꯣꯏꯖꯤꯟꯅ ꯇꯧꯀꯣ
ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯁꯦꯜ ꯐꯅ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯣꯏꯁꯅꯨ ꯑꯅꯥꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯄꯨꯝꯕꯅꯦ ꯑꯃꯨꯛꯀꯤ ꯂꯥꯌꯦꯡꯕꯗ ꯂꯣꯏꯅ ꯂꯣꯏꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯅꯥꯍꯟꯗꯅꯕ ꯍꯣꯠꯅꯧꯀꯣ ꯍꯣꯏ ꯏꯃꯥ ꯁꯣꯝ ꯃꯅꯨꯡꯗꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯆꯥꯛ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯤ ꯏꯅꯝꯃ ꯁꯤꯡꯖꯨꯁꯦ ꯁꯤꯈꯛ ꯑꯣꯏꯅ ꯁꯨꯔꯁꯦ ꯃꯌꯥꯝ ꯑꯃ ꯁꯣꯏꯖꯤꯜꯂꯒ ꯆꯥꯕꯁꯨ ꯀꯩꯁꯨ ꯉꯝꯃꯣꯏ ꯏꯅꯝꯃꯒꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝꯗꯨ ꯐꯥꯎꯗꯤ ꯆꯥꯛ ꯂꯥꯝꯃꯤꯀꯣ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯐꯖꯅ ꯆꯥꯊꯕ ꯌꯥꯔꯅꯤ ꯅꯕꯨꯛ ꯄꯦꯟꯕ ꯃꯈꯩ ꯆꯥꯎ ꯏꯅꯝꯃꯅ ꯆꯥꯛꯁꯨ ꯈꯔ ꯍꯦꯟꯅ ꯊꯣꯡꯕꯅꯦ ꯅꯕꯨꯡꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯄ ꯌꯥꯔꯦ ꯇꯥꯂꯨꯈꯣꯏꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯝꯕꯅꯦ ꯍꯌꯦꯡꯗꯒꯤ ꯄꯨꯟꯅ ꯊꯕꯛ ꯆꯠꯃꯤꯟꯅꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯉꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯍꯧꯒꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯀꯩꯁꯨꯝ ꯍꯟꯕ ꯃꯥꯟꯗꯦꯗ ꯏꯅꯝꯃꯕꯨ ꯀꯃꯥꯏ ꯂꯩꯔꯤꯒꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯦ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯃꯁꯤ ꯌꯥꯎꯔꯛꯇꯕ ꯑꯣꯏꯔꯗꯤꯅꯦ ꯉꯁꯤꯃ ꯑꯩꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯩꯔꯝꯗꯧꯅꯦ ꯅꯨꯄꯥꯁꯤ ꯌꯥꯎꯔꯛꯄꯒꯤ ꯀꯩꯝ ꯍꯥꯏꯕꯤꯗ꯭ꯔꯕꯅꯦ ꯏꯅꯝꯃꯗ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯈꯔꯗ ꯅꯠꯇꯦ ꯌꯥꯝ ꯍꯦꯜꯂꯕꯅꯦ ꯑꯩꯒꯤ ꯏꯅꯦꯝꯀ ꯑꯣꯏꯔꯝ 이군 강한다오네. 아도 이남만에서 그이좀 하이드 비타민아 좀 레이신바이네. 이마나 이남마다 야는 니는 강리바 떠우리바 마얌시. 이베마 이마다 좀 하이누다 다하번 농아이때. 파나 파다 보이스는 아이코이기디 이마나따나 아이코이부 와락 와덴비나바 간함다 레이바나때. 이마나 짜이강 떠우다나 간할락라가 짜여도이노. 사우르노 이마나 짜이바부 까리기 사우도이노. 마사마모 아이코이부 파하닝다나 ꯅꯨꯡꯁꯤꯗꯅ ꯑꯗꯨꯛ ꯆꯩꯔꯤꯕꯅꯤ. ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯠꯇꯗ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯉꯥꯡꯆꯩ ꯇꯧꯗꯕꯅꯤ. ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ. ꯑꯁ ꯏꯅꯝꯃ, ꯅꯪꯅꯗꯤ ꯐꯅ ꯐꯅ ꯈꯜꯂꯤꯕ ꯑꯗꯣ ꯏꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ. ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯔꯕꯅꯤ. ꯃꯤꯅ ꯉꯥꯡꯅꯩ ꯍꯥꯏꯗꯅꯁꯨꯅꯦ ꯃꯁꯥꯁꯤꯗ ꯀꯩꯁꯨꯝ ꯊꯧꯁꯥꯗꯕꯅꯤ. ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯔꯒ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯕꯅꯤ. ꯑꯩꯈꯣꯏꯅꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗ ꯎꯔꯒꯅꯦ ꯁꯥꯎꯅꯤꯡꯗꯅ ꯋꯥ ꯈꯔ ꯍꯥꯏꯔꯨꯕꯗ माना थोपा मा हेक्ता खुंबने मी अतैगी ममागा याम खेतनाबने मचाने करी पामी करी खल्ली हाइबा फावबा ममा अमोइना कैसो खंगदबने मागी हाइबो एखोइदा मसिनसे पेनबा मखै सैहौबा अदुगा एखोइना अदुदा साउदना चिन हेक खुमलुरबा लोरे लोरे वारक्तबा मपान थोइ अहल लमनदा उसिते थक्सी खसी याउदे हाइदना हेक्ता मरि येतोइने माना तौरिदुना कैम उसिनदे अदुगाने एखोइदा खक्तनी माना इराल सिदुइसे खंगदेदैनामा ꯑꯩꯗꯤ ꯈꯜꯂꯨꯔꯒꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ. ꯏꯈꯥ ꯊꯥꯕ ꯑꯉꯥꯡꯀ ꯑꯣꯏꯔꯝꯃꯗꯤ ꯏꯒꯨꯟ ꯈꯪꯍꯟꯗꯧꯅꯤ. ꯏꯃꯥ ꯑꯣꯏꯔꯝꯕꯒꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ ꯂꯩꯔꯕꯅꯤ. ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯗꯤꯕ ꯅꯍꯥꯟꯅ ꯃꯁꯝꯁꯦ ꯈꯨꯠꯗꯥꯡ ꯌꯦꯠꯂ ꯐꯣꯏꯔꯝꯗꯧꯅꯤ. ꯃꯁꯝꯁꯦ ꯐꯣꯏꯔꯁꯨ ꯑꯩꯗꯤ ꯄꯦꯟꯗꯧ ꯃꯥꯟꯗꯦ. ꯃꯆꯥꯗ ꯀꯔꯤ ꯋꯥ ꯍꯥꯏꯅꯤ ꯀꯃꯥꯏ ꯂꯣꯏꯅꯅꯤ ꯍꯥꯏꯁꯨ ꯈꯪꯗꯕꯅꯤ. ꯄꯨꯔꯥ ꯁꯣꯅꯣ ꯆꯨꯕꯤꯅꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯂꯩꯕꯅꯤ. ꯃꯆꯤꯟꯗꯤ ꯄꯥꯅ ꯉꯝꯗꯕꯅꯤ. ꯂꯩꯀꯥꯏ ꯃꯤ ꯀꯅꯥꯝꯇ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯉꯝꯕ ꯅꯠꯇꯦ. ꯃꯆꯤꯟꯁꯦ ꯀꯟꯕꯩ ꯆꯥꯡꯁꯦ ꯍꯨꯏ ꯐꯥꯎꯕ ꯑꯣꯟꯁꯤꯜꯂ ꯈꯠꯅꯕꯅꯤ. मचन नुपीगी वास्ता तोंबी नोकलमी थाजसु हाइदोखै हाइदोकलुरगा नोकनिंगलदुना नोकलमी नंगना हाइदोरपा वासिमा यारेसे लोइसिनबा तौसि मतमसे थेंखिनि चाक जाथोकलगा वारी वताई सासे नुंगाइना फमलगा इमासो चाक लोइद्रिबाना हाइरानि नाहक लेरदि नोइसो हनमों थेंखिनि यानिदा कैसु थेंगो याम लापसु नते पंकुइ कुइदौसु नते युम यौबदा होरेन नुक्सा का निमथरगा इंगना हनखिगे हौजिक मतमगी नुक्सासे ओंथोकनसु याख्रे ngasai lakpudusu humangna sibu tawi khitang ngana lake tawni imungi thaba amu loisilingei da thengkhrini yadabani imungi makumata loisanbase matam hokhiba khangawdamne aisu imungi thabak loirakpada namita baga yawrini tawdaba minadi kaisu khangdabani kaisu yamba thabak sunate matam yam changi hekta haibani ado nang singju to suraklo inama irolaki insang thongbasu loisilakadawri फदिगो मन खरबो इनमा लेबबु उदिने साइदा आइमा आइदि काउ काउरी मनद्रिने हे इन्सांसु थांथबा यारबने अमदा हाना मन थोक्सिसे अदुगा थाकनबा आइसु अमा अमा तौबदने फदिगो मनद्रि का काउरी से सिदा लेरिसे सि हाना अमदा मन थोक्सि होइनमा आइसु सोइबु उदबददा हंगिने अदो इन्सांबु कैके मथिल थोंगिसिबो nga atawba thongba ama atoiba thongba ama singju ironba adai jamphut amaga sikhaktanida atai di langdre matam su thengle aduna nga sigidi sikhak adum sarasi noma muk phasana sarasi as yambu yaman khre mathel manga na thandana loi thongi se wabana bu loiramani khoi ma si su khara mating pangbi yarini inama mathanda thongondoi saru mana kai keno khara thongba yaba thongbiradi nga ta na loi dongni basi
Imanabu hausi chain sang thongba matam lo. Ai ama ichau sauna leiringai ima ada sak thonghanba adudi nuhaitida. Nongma phado isangam daba yawa matamda thongbana thongbane. Adu natradi inamana dum thongnida. Mina so imabu thina ngangbikini. Ai ama leina chak thongale haidana. Loire he. Angam angamba mateng pangnababu kanana kay hainadoino. Aikhoi nembokto aigi mateng am pangbi. Mauna thabakuma loina tawde yadi haiba leite. Ai ngaide mana ngamba thabakti adum tawe. Ngamdabaduna aina adum tawe. Aina isa ngamdaba matamdana inemduna loina tawbi. Imasu yam sonba nate inamagi mateng pangbi yai kaino. Laiminaradi angam mateng tawnaba tare. Nangna si tawdawni aina si tawdawni haidana khaidoklaga leibana kaibu kanadoino. Ado inama aiwa amade haibige. Aikhoi imase khara seksina loina jawko. Aikhoi pabu pokpi abokto imagi saraida yam wana khangki haibane. Manem bokto goro ot khairaga thamki haibane. Imasu hayeng wai. Chatpaga ngamdaba matam mamitsu sengna udaba matamda abokta mana otkibado adui mahi soidana phangkini phangdanaga toy. Mise afaba tawradi afaba mahi phangi haibane. Aduna inamanang laanda laluna. Nangi sumatam lakini. Nongma natraga nongmadi imana inamagi hotnazaman soidana khangbirakini. Lanjadabi inamagi maphamda imase soikre lankre haidana soidana sangjarakini. Matamduda inamana wazakiba pumbado koagane momon nokpa phangda lelibado momon minoktana thandoini. Aidi inamagi khanbada yam nungaite. Inamanadi aikhoi nungaikiroi haidana awawa pumbado losillaga harau harauna liba sariba. Adubu ataina inamagi maithongda tariba awabase khangdrasu nasanadi mayek sengna khangi nama. Thaza toksida masigi warise matang sadi gona sanasi. Hauzikidine chakse loisinaba tawsi. Nabungso halaklani chak charaga thaba amu chatke soidana hairani. Hayengdagi thaba punna chani haigum tawkidani namana. Aduna amane ngasi su thabak lei haikibane ngihak chatke hairakani. Noi lakpagi chatloigi hairaktuiradi khangdeko. Ngahakta pothaw haibasu yaroi. Aina thabak sudradi sel tandradi imungse kamdawni chara henkini haidana yamna suwajabane. Aina phi sage haibasu yade mana hekta saune. Ma laina aina kari thabak suduno hekta hairakani. Khangdeda amaromda yam pharasu amaromda yam sauningi. Aina su thabak sujaradi imungi makumata kitang oirasu aina menjaba yai. Mathantana suraga imungi watanaba tawbase masi ubada inamadi yengba yam nungaite. Saurunu inama adudi mai haunabine. Aina leisaringaidagi hauna phi sage sel tansinge haibase sungya hi yarakte. Nupi oiradi imungi thaba inkhang tawraga layu. Nupa aina lam thoklaga sel tandawni. Nupi na imungi makup matan luisindawni hekta hairakani. Nupi na lam thokna sel tanbase wathok lanthok ama hekta thokpani hairakani. Aisu tandanane manajadramne. Aigi leifam thokwa adum leirabane. Luhongla matungda khaktane aina nupa mayumda phi sadana sel talisi. Nupa moina kak sel talaga aikhoi na sum chani haiba leite. Tamba ngamba nate nupa moina hek naaduna leikhibada imungi makup mata mayamse aikhoi na puba tabane. Moina yade na sum leisilaga thabak sumanna ama phau haihauda kona yam ningamdabada aidi talle. Aduna yumda leiringai tawdaba thabak ngaktane nupa mayumda leirakan tawrise. Inemnasu aina tawningba thabak khuding loina tawhale. Si soire sina sumai tawdawni si tawba yai sina yade haidana. Phai nanemga luna sana loinarido. Laiminaba mi mot manadabase yam wabane. Aduga amana ngangba amana tadabase masisu wabane. Adumba thabak tudi thoktre ado inama nangdi awaram nibo. Imadi mana ngangba khakta tawa haibane. Mana chume khanba thabak to aikhoina lale kaina mariyet lubada mana thokpa ama khumlakani. Mariyet basi yam kanbane. Inama su khangamni ima se laiminaba kuiraklabane. Aiga laiminari kandasune tawbane haujina henbo helamni. Aniduna wari sana sanadana nokminari ngai thawbu su sanglakli. Kari wari no yam harawna nokminaida. Chakpu loirabu noi ani toidubo. Hanbirakledana loire chakpudi ibemaga sum imungi wari watai tawraga noklambanida. Chak thinaba tawraklage una sathoklase. Thabak so chatke hairo ngasi sibo. Angang khilaklaga aina kamai thabak chatoino. Ngasi nongmudi thabak chatrasu yai kaino. Nongma phadok su thabak lepa yai. Nungtigi chatte yade habasu leite.
ꯍꯣꯏꯗ ꯉꯁꯤꯗꯤ ꯆꯠꯄꯤꯌꯨꯔꯅꯨ ꯑꯉꯥꯡꯈꯩꯅꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯤꯗꯣꯛꯅꯕ ꯇꯧꯔꯣ ꯃꯇꯝꯁꯤ ꯐꯅ ꯌꯥꯝ ꯊꯦꯡꯂꯝꯂꯅꯤ ꯈꯪꯍꯧꯔꯣꯏ ꯃꯇꯝꯁꯤ ꯑꯉꯥꯡꯈꯩ ꯁꯣꯟꯕ ꯊꯦꯡꯈꯤꯅꯤ ꯊꯤꯔꯒꯦ ꯃꯄꯥꯟꯗ ꯏꯕꯨꯡꯉꯣꯒ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯨꯕꯨ ꯀꯧꯕꯤꯔꯝꯗꯕ꯭ꯔꯣ ꯀꯧꯔꯝꯃꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯔꯕꯅꯤ ꯂꯣꯏꯔꯒ ꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯄꯅꯤ ꯏꯃꯥꯁꯨ ꯆꯥꯛ ꯂꯥꯝꯂꯦꯅ ꯍꯥꯏꯍꯧꯕꯅꯤ ꯏꯕꯦꯝꯃ ꯆꯥꯛꯁꯤ ꯊꯤꯗꯣꯛꯅꯕ ꯇꯧꯁꯤ ꯅꯪ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯟꯁꯤꯜꯂꯛꯑꯣ ꯏꯅꯝꯃ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯍꯣꯏ ꯏꯅꯝꯃ ꯑꯗꯨ ꯂꯣꯏꯔꯒ ꯏꯃꯥꯒ ꯏꯕꯨꯡꯉꯣꯒꯗꯣ ꯀꯧꯕꯤꯌꯨꯔꯣ ꯊꯥꯖꯁꯨ ꯏꯁꯤꯡ ꯀꯟꯕ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯝꯂꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯀꯔꯤꯅꯣ ꯅꯅꯝꯃꯗꯤ ꯀꯔꯤ ꯇꯧꯍꯧꯔꯤꯒꯦ ꯅꯪꯅ ꯑꯣꯏꯅ ꯀꯧꯕ ꯂꯥꯛꯂꯤꯁꯤꯅ ꯏꯅꯝꯃꯗ ꯆꯥꯛ ꯊꯤꯍꯧꯔꯤꯌꯦ ꯑꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯅ ꯑꯣꯏꯅ ꯀꯧꯕ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯦ ꯇꯧꯅꯤ ꯆꯥꯛꯇꯨ ꯊꯤꯕ ꯂꯣꯏꯔꯒ ꯃꯥ ꯑꯗꯨꯝ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯕ ꯌꯥꯕꯁꯦ ꯃꯔꯤꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯃꯁꯤꯒꯤ ꯃꯧꯁꯦ ꯀꯃꯥꯏꯅꯕꯨ ꯉꯥꯡꯅꯗꯧꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯏꯃꯥ ꯑꯩꯅ ꯀꯧꯔꯁꯨ ꯏꯅꯝꯃꯅꯕꯨ ꯀꯧꯔꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯏꯁꯧꯗꯨ ꯂꯥꯡꯗ꯭ꯔꯁꯨꯅꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯃꯔꯝ ꯆꯥꯗꯅ ꯈꯠꯅꯐꯝ ꯊꯤꯗꯅ ꯂꯩꯔꯅꯨ ꯃꯤꯆꯪ ꯆꯪꯂꯤꯕꯅꯤꯅꯦ ꯅꯪ ꯑꯃ ꯑꯩꯅ ꯉꯁꯥꯏꯅ ꯁꯤ ꯊꯣꯡꯅꯤꯁꯤ ꯈꯪꯂꯕꯅꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯔꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯁꯨ ꯇꯥꯗꯦꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯏꯅꯝꯃ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯦꯟꯁꯤꯟꯈꯤ ꯅꯅꯝ ꯑꯁꯤꯅ ꯀꯔꯤ ꯃꯍꯩꯕꯨ ꯇꯧꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯞꯆꯅꯤꯡꯉꯤꯗꯨꯕꯣ ꯏꯃꯥ ꯅꯪ ꯉꯁꯤ ꯐꯥꯒꯤꯗꯒꯤ ꯑꯩ ꯁꯥꯎꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯋꯥꯔꯦꯝꯗꯣ ꯉꯥꯡꯗ꯭ꯔꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯕ ꯌꯥꯕꯁꯦ ꯈꯠꯅꯐꯝ ꯊꯤꯔ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯁꯨꯃꯥꯏ ꯉꯥꯡꯂꯁꯤꯅꯗꯤ ꯏꯅꯝꯃꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯂꯝꯗꯧ ꯃꯥꯟꯗꯦꯅꯦ ꯅꯪ ꯍꯅꯨꯊꯪꯗ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯕ ꯅꯪꯅ ꯊꯤꯅ ꯆꯩꯔꯤ ꯅꯨꯄꯤꯁꯤꯅꯅꯤꯀꯣ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯅꯔꯛ ꯌꯦꯜꯂꯛꯄꯗ ꯅꯃꯧꯁꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯁꯦꯕꯥ ꯇꯧꯕꯤꯗꯣꯏꯕ ꯍꯧꯖꯤꯛ ꯈꯔ ꯀꯜꯂꯤ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯗꯣ ꯁꯣꯜꯂꯀꯥꯟꯗ ꯃꯤ ꯀꯅꯥ ꯂꯩꯗꯧꯔꯤꯒꯦ ꯏꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯏꯅꯝꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯩꯅꯣꯝ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯇꯥꯏꯅꯗꯣꯏ ꯇꯧꯔ ꯂꯩꯅꯦ ꯅꯪ ꯑꯩꯒ ꯂꯩꯃꯤꯟꯅꯗꯕꯩ ꯇꯧꯕꯅꯤ ꯅꯪ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯃꯗꯤ ꯈꯪꯗꯧꯅꯤ ꯑꯗꯨꯛ ꯌꯥꯝ ꯐꯠꯇꯕ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯗꯨꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯦ ꯍꯥꯏꯗꯨ ꯌꯦꯡꯉꯨ ꯅꯪꯅ ꯈꯟꯕ ꯇꯧꯅꯤꯡꯕꯗꯨ ꯈꯛꯇ ꯇꯧꯕ ꯑꯗꯨꯒ ꯃꯤꯅ ꯄꯥꯝꯕꯕꯨꯅ ꯌꯩꯊꯠꯄꯤꯕ ꯏꯃꯥꯅꯦ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯗꯅ ꯂꯩꯇꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯄꯤꯛꯄ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯩ ꯏꯃꯥꯅ ꯇꯧꯔꯤꯗꯣ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯜꯂꯒ ꯊꯕꯛꯇꯨ ꯇꯧꯋꯣ ꯍꯌꯦꯡꯅꯦ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯇꯛꯁꯤ ꯁꯣꯜꯂꯒ ꯈꯥꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯁꯨꯝ ꯌꯦꯡꯂꯒ ꯋꯥ ꯐꯥꯎꯕ ꯉꯥꯡꯗꯅ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯏꯆꯤꯟꯁꯦ ꯄꯦꯟꯕ ꯃꯈꯩ ꯆꯩꯅꯤꯡꯉꯤ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯁꯣꯏꯕ ꯅꯠꯇꯦ ꯌꯥꯝ ꯁꯣꯏ ꯏꯅꯝꯃꯅ ꯀꯩꯁꯨ ꯁꯣꯏꯕꯁꯨ ꯅꯠꯇꯦ ꯏꯃꯥ ꯇꯔꯟꯅꯕꯨ ꯐꯠꯖꯗꯕꯩ ꯇꯧꯕꯅꯦ ꯑꯁꯨꯛ ꯐꯕꯤ ꯏꯅꯝꯃꯁꯦ ꯏꯃꯥꯒꯤ ꯅꯃꯧ ꯑꯣꯏꯅ ꯐꯪꯕꯗꯤ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯇꯧ ꯍꯧꯖꯤꯛ ꯉꯝꯃꯦꯅ ꯑꯣꯠꯂꯣ ꯍꯌꯦꯡ ꯋꯥꯏ ꯅꯪꯒꯤꯁꯨ ꯃꯇꯝꯗꯣ ꯂꯥꯛꯂꯀꯥꯟꯗ ꯀꯔꯤ ꯊꯣꯛꯀꯦꯗꯣ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯦ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯗꯣ ꯅꯪꯒꯤꯁꯤ ꯃꯤꯃꯥꯡꯗ ꯑꯩꯕꯨ ꯌꯣꯜꯂꯤꯕ ꯍꯥꯏꯗꯨꯔꯣ ꯑꯩꯁꯤ ꯌꯣꯜꯂꯒ ꯅꯪ ꯀꯔꯤ ꯀꯥꯟꯅꯒꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯒꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯑꯉꯥꯡ ꯅꯪꯅꯁꯨ ꯑꯩꯕꯨ ꯋꯥꯔꯛꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯕꯨ ꯄꯣꯛꯄꯤꯅ ꯃꯥ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯍꯥꯏꯗꯨꯅꯦꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪ ꯑꯃ ꯂꯩꯔꯒ ꯅꯃꯥ ꯅꯔꯛꯄꯗ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯏꯆꯥ ꯅꯤꯉꯣꯜ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯑꯩꯅꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯅꯃꯥ ꯑꯩ ꯐꯥꯎꯕ ꯁꯦꯕꯥ ꯇꯧꯔꯣꯏꯗꯧꯔꯤꯅꯦ ꯅꯪ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯃꯧ ꯍꯥꯏꯁꯤꯒ ꯏꯆꯥ ꯅꯤꯉꯣꯜ ꯍꯥꯏꯁꯤꯒ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯃꯧꯕꯨ ꯏꯆꯥꯔꯣ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯃꯧꯅ ꯃꯧ ꯅꯤꯉꯣꯜꯅ ꯅꯤꯉꯣꯜ ꯈꯪꯂꯕ꯭ꯔꯥ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯀꯣꯛꯇꯨꯗꯅꯦ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯅꯤꯉꯣꯜꯒ ꯃꯧꯒ ꯈꯦꯠꯅꯕ ꯍꯥꯏꯁꯤ ꯀꯔꯤꯗꯅꯣ ꯂꯩꯔꯤꯕꯁꯦ ꯅꯆꯥꯅꯨꯄꯥꯅ ꯂꯧꯕ ꯅꯨꯄꯤꯅꯤ ꯃꯤꯇꯣꯞꯅ ꯂꯧꯕ ꯅꯠꯇꯤꯌꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯥꯒꯩ ꯑꯣꯜꯂꯕꯅꯦ ꯃꯤꯇꯣꯞ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯦ ꯏꯃꯥꯅ ꯅꯔꯛ ꯌꯦꯛꯂꯛ ꯇꯧꯔꯛꯄꯗ ꯑꯩꯉꯣꯟꯗꯒꯤꯗꯤ ꯏꯅꯝꯃꯁꯤꯅꯅꯦ ꯍꯥꯟꯅ ꯏꯃꯥꯕꯨ ꯁꯦꯕꯥ ꯇꯧꯗꯣꯏꯕ ꯂꯩꯀꯥꯏ ꯃꯤꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯕꯤꯗꯣꯏꯕ ꯑꯩꯗꯤ ꯂꯥꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯗꯧꯔꯤꯕꯅꯦ ꯏꯃꯥꯅ ꯑꯁꯨꯌꯥꯝ ꯄꯪꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯃꯧ ꯅꯨꯄꯤ ꯑꯐꯕꯤ ꯑꯃ ꯐꯪꯂ ꯐꯥꯎꯕ ꯀꯥꯎꯊꯣꯛꯇꯨꯅ ꯊꯝꯕ ꯉꯝꯃꯤꯅꯦ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯐꯥꯎꯕ ꯇꯟꯁꯤꯜꯂꯛꯀꯗꯧꯔꯦ ꯈꯔ ꯂꯩꯔꯗꯤ ꯅꯕꯨꯛꯆꯦꯜꯗꯣ ꯁꯦꯡꯗꯕꯩꯅꯦ ꯏꯃꯥꯕꯨ ꯃꯤ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯁꯦ ꯑꯩꯅ ꯐꯥꯎꯕ ꯅꯨꯡꯁꯤꯐꯝ ꯈꯪꯗꯦ ꯏꯅꯝꯃꯁꯤꯅ ꯏꯃꯥꯕꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯧꯅ ꯈꯟꯖꯔꯤꯕ ꯏꯃꯥꯅ ꯐꯅ ꯊꯤꯅ ꯉꯥꯡꯖꯩꯔꯁꯨ ꯋꯥ ꯑꯃ ꯐꯥꯎꯕ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯦ ꯈꯪꯉꯣ ꯏꯅꯝꯃꯅ ꯏꯃꯥꯕꯨ ꯀꯌꯥꯝ ꯂꯨꯅ ꯈꯜꯂꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗꯤ ꯃꯥꯕꯨ ꯍꯩꯅ ꯁꯤꯡꯅꯕ ꯍꯥꯏꯗꯅ ꯉꯥꯡꯕꯅꯤ ꯅꯪꯅ ꯃꯗꯨꯗ ꯌꯥꯝ ꯀꯨꯞꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪꯅ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯂꯝꯂꯤꯕꯁꯤꯕꯨ ꯆꯥꯛꯈꯨꯝꯗ ꯅꯅꯝꯃꯁꯤꯅ ꯀꯔꯤ ꯑꯣꯏꯗ ꯄꯥꯗꯕ ꯑꯃꯨꯛ ꯇꯝꯂꯛꯄꯩꯅꯣ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯟꯕꯗꯤ ꯌꯥꯝ ꯍꯩꯕꯅꯤ
ꯃꯣꯂꯤ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯃꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯀꯟꯕꯅꯤ ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗꯗꯅ ꯑꯃ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯕ ꯌꯥꯔꯣꯏ ꯀꯣ ꯅꯪꯁꯦ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯈꯪꯂꯕ꯭ꯔꯥ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗꯧꯕ ngarang nahanta lakmi mausigi misang sanglaga nangonda kari kanaba phange ha kanaba haibo khasi kharakta nate yam kanakre imana nongmata takpi tambidaba mayam ama inamasina tambiye thaksi khasi haibada inamagi mafamdagi tambane aidi ima dina sa poklaga nasada kari wahiwata takpi tambini haiba phawba khangde mi khatna duga chaina duga tawraga leibane mapanda launubagi khonjel tai haidana mabunga mana magasu tholakle mamaga matal nupiga na khatnaraga leirambadada anido khambada yenglei khambasu wakhal tadi haigum mangak hai khatnaribadu thawbana khamduklami karino chak chana basangla ka drairaga swaisida amu khanadan leiramsina lao yari mina taraga yam phajade ko chasa thoknaba toroslo asauba thokli base nangi nupi hingsa bisan thon bangak tani mana na chasida natta oidaba wa mayam ama tamsilaga ima isabu khatnana basilibani Thaza mama da mamit paina yengi ima nang ngasine ai asawbagi sakam yeningdradine natta oida wa mayam ama haida khudata lepsau ko aina ngasi mi hun karagladi thobam torkani ko ngasaidagi hairi mayam da ima bo khalta da brahibani da amada taraga amada phawdoklabra haibani da ahal oirak pai haunabi ngangna sakna basu yadrene tombe yari nang sutok lokoi doge ima gas ai mane mi mamang da ikai dro nang bo ikai bai hadi yam ikai imana inamada yengliba miyeng ngangliba wangangse ai tabada yam nungaite inamana kaisu aramba thabak tawkhibasu leite imana ngamnaba mari yelaga leirisini mana amuk themjili ahoi se yari situ chak tum chana ba tawrasi khamba lao nakhuna sa hamdoklaga nabai ga puna chaminaro ima su sangase saubirano angangna khangdadana tawrini hai na wangal kanu tumi leyu taningde nangi maramdagi thokpa ngaktani apha sadana mi mangsidane asum sarakano handa mukti thawba sauna mama da onsilaga chairei imana khalisi kaino aina ngasaidagi toklo yare haba natro imana kaidawi namawna kaidawi haba sai su loina khangi imana namawda kai khanba karamba mi yengba haba dusune nasana mayak sengna ui hairo haidana haidabane uru haidana usinadamne aina sarpudu natro imana ngasaidi ngaise namawsina hekla padagi imada kari langkrage imana thina otpa naiba masu khangidana imana asuklamna penba naiji sikaigino nabuk aduk phattaba nasa namabu chapmanaba miyeng yengba ngamdaba imadi mama amoibada matik chai haigiro mimang thokpada isu kai iman tori myamse phaisu myana khaliraba nabuk thoki nasana lobo nupi phawba nasa ningolni haina khanma ngamdaba imadi hinglubai kanadi aina asuk koina khangjindura thamniba awabase nomatusu imada haidabane farakadra haidana sum yengbane adubu imadi ona tainabada sum nomogi phattaba namawna imagi mafamda kari soikrage ha imatana namawda otpane namawsina phatloi hadi phattaba yaina imana tawriba mayamdo atopa nupida taw khangdru leba ngamgadro namawsidi nomata imagi sinthakta khumba nathe imana phana thina ngangsere sumage to homthoba mataw soidanaba tawraga dum leiribane masi pumbasi imana kari so usindrisi kaigino ngasi ore matung ngasi gumba thodokse amu hana thoklaba ai su namawsi yum asidagi sakhine nongmata akanba wa haidaba saugandaba masana ngasi saurakpasida ibiyaisu mana tawkhibadu soira male haidana khanjarami adubuma wa makhadi tadri ngaihak leiraga mayamdo chak chanaba haidana tombina silang tawraga tumin chanarami thaja hoisu sa hektokpaga ngaihak phawba phamlamda mayumda hankre ibiyai ngasi thokhiba thodoksinna maram oiraga ahing tumba yaramde wakhal jajat khalami Mathangi numitni ibeyai ayuk nganta hauraga ngasidi imungi thabak khara mana ngamba tawrami thaubasu thabak chatnaba haidana nganta hogalakpani mamana ngasidi imungi thabak tawrambaduda mamasi wakhal kharadi tare haina khanjarami adubu mamada onsilaga waridi saramde magi chatpham thokpa adum chatkre asumna ibeyai nongmagi magi ahongba kaya ama masa mamongna uba phanglami mamagi ahongbadu ubada makhoi anisu yamna haraujarami ngasidi ibeyai masa mamau aniga punna wari sarami noi ima bu ngau ima ana soikhiba mayamdo amukta ngakpiyu ima se wakhal yamna thelure mau nang ima bu ngakpiyu imau bu imana
ꯉꯥꯡꯂꯣꯏ ꯆꯩꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯖꯩ ꯇꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯈ꯭ꯔꯒ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯏꯃꯥ, ꯅꯃꯧ ꯀꯩꯁꯨ ꯋꯥꯔꯧꯖꯗꯤꯌꯦ꯫ ꯏꯃꯥꯅ ꯅꯃꯧꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯕꯗ ꯅꯃꯧꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩꯌꯦ ꯏꯃꯥ꯫ ꯏꯃꯥ, ꯉꯁꯤꯗꯒꯤꯗꯤ ꯅꯃꯧꯗ ꯑꯣꯠꯄ ꯂꯦꯞꯄꯨꯀꯣ꯫ ꯏꯪꯅ ꯆꯤꯛꯅ ꯏꯃꯨꯡꯁꯤ ꯂꯩꯔꯁꯤ꯫ ꯂꯩꯔꯗꯧꯅꯤ꯫ ꯏꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯗꯨꯅꯅꯦ ꯍꯥꯟꯅꯗꯧꯅ ꯇꯧꯔꯔꯣꯏꯗ꯫ ꯉꯁꯤꯗꯤ ꯏꯃꯨꯡꯗꯣ ꯑꯃꯒ ꯑꯃꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯃꯒꯤ ꯋꯥ ꯑꯃꯅ ꯇꯥꯔꯝꯃꯤ꯫ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯏꯃꯨꯡꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯄ ꯐꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯌꯥꯏꯒꯤ ꯏꯃꯨꯡ ꯏꯪ ꯆꯤꯛꯄ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫